Kuki Kulai Pipe Kiene Bini Sinava Signa, Ngasi Sarona Puni Mariga, Makai Muktarakumatam, the Myanmar, Tangnaba border Oriva, Kasong Kolen Police Station Konba, Kamzong District Manung Sana Labor Kul, Soromadi Namli Kaitel Sing Landara Tuna Maitarak Hedi, Hariba Yumkai Kas Maitadokpa Hokre, Ahan Oiravanapi, Aso Upon Nankibiki Paul Lady, Loina Adomanama, Mapamsi the Kundala Tadun Lady Kunjasing. Lanjena have a palm was report on the Hariba Mokoinangasi, Landarak Haripama Pumsing, Namli Kaitel Soro, Village Kaka, Wangli never walk Miona report on the Kanglup for Kudimana Puna Lamina Vataki Hen and Nungai Karai the Labegi Nemsa, Manipur Kundari to one to one the Kanglup for Sing Amatu and Nungsi San and Lamina Vegi Nungai Batudigi, Hen Bakari Labegi Hain Hangladuna, Manipur took Libi Irangasit Lucinduna Sokat Pegi Lambi the Kumang Soction and Sanction Lasiana, Deputy Minister Nemsa Kipian Fondokri, Wapamasi Narang, Southern Hills Autonomous District Council the Sinduna, Kangpok Pida Pangtokiba, Moima Singamadi Law Singuga Mari Lenava. Pocha Yentokigi Thoram the Sarukyaraduna Deputy Minister Nemsa Kipkian of Fondokipni, Tauramadu the Wangang Laduna Nemsa Kipkian High, Popular Government Amagi Mapangala Lamdamasi the Ladyba, Kasin Koya Yonasako Tauran Kapekatpa Aduna Takani, Manipur Tok Liver Crisis Ashigi Maram Oiraga, Development Gitapak Pekat Pada Khudong Sadaba Kiama Yonai, Aki to Zumbigi Marak, Development Gitapak Pekat Pahibisi, Kunmang Soction Ngamdi. Ing tapa puraknaba matamda development gi thabak khumang yangsina paikhat pangamgani haina makna phongtoki thauramadu khudong chaba lauraduna makna hai lamdam asida leidiba tuan ba community singi sipsingna kanglup phuruk ki marak ama toina nungsi chana leminana bohonabada thaudang Loubiyu haina sumangna appeal tarokli Kuki na pharaga pukhibadigi thiba khangkhidraba anigi maphamda maira kathri Kumzaing Lisingani Kungo Humdogi me ahumda Haurakiba Iranga, Sangai tell the Kuki militants in the part on a Pukiba the Gingasi Power Tiba Kankidraba, Atom Samrendra Madi Yunkaibam Kiran Kumar Gimitam da Maira Amadi Hekalekatamduna Ikai Kumna Budkre. Naranumida Wairam Kumbong the Levy Impal West Student Club, IWACG Complex Samga Sagaliva Makoyaniki Ningsing Kubam the Imung Manung Laikai Miam Club ki members Singamadi. Kelen Toksam Trust Lusing Basing Maira Mad Hekaleka Tamduna Ikaikum Nabot Craig. Haikaleka Tamkiba Duga Madi Lenana IWACG Advisor Magazine High. How Kibasay English Singaniga Kungo Humdugi Me Taruk the Gi Mapam Kangdana Ladyva Atom Samarendra Madi Yunkaibam Kiran Kumargi House of Pauba Death Certificate Pangdana Lavina Langaki Mekedi Pangpam Tokpa Amata Pangdana Lady. Lehauri be imung manungna masa masu siamna bohona bada awawa phibam amada lairi makhoi ani phaduna pukhiba matamda yaukhiba gari adusu matam khara none da sisna bathenaki adubo haujiki gari gi masu onthoktu chu champur sisna duna lairi masina lenga amadi security force haujuk phawba phaduna asengba langla langjin ama puthona bohona driba kari gi no hanis pongdoki Mana makha taraduna hai matamaduda lairamba nongthomam birena lusingba lengakta miyamna thamkiba wafam hauju phawba thabak to onthoktuna lairi lenga asidi amana pairabasu samane haujik lengak pairibi yumnam khemsa nam yeng sangbidana asengba lana langjin putokpiu lairiba lenga asidi miyamgi apama thabak tobagi mahutta makoigi lenga kaidana bohona dura lairiba si lebak thibenen phungdoki mayamna toina hangduna lakpa bio 360 gi coaching Karamba Matamdagi Haugaduina Kaurana Nariba a detail Makadrejari, NIT 2027 gi Biology Foundation Course, Sarjayantagi Bio 360 NIT Success Center da Lakliba Zungi first week tagi Hausaragani, Biology gi Oina NIT ki Special Center Oiriva Trusted Oirava Bio 360 gi class timing si ayuk amasum numidang wairam base ani thokna tawjagani coaching center sigi oina yam special oriba feature amana fee tangi habigi awaba leidaroi adomna pamba affordable fee soidan oiragani NCERT based study material regular test series NCERT line by line coverage 9-month foundation course plus 2 months revision course yauna ahenba special features in pigadori ahanba lakpadani hena khudong chaba pijagani hauzamak pau phobiro akhoi telephone number di 8575587677 ni akhoi gi address na Kaisampat Laimazam Laikai Lane 3 ni sangsing telakpadagi mari Sire ahum Sokle Telangana gi Mancherian district Din nakupa sangsing telak padigi laumi mari sikibaga loinan atopa ahom na Sokle hena officials na fogdokri officials sindugi matuina thaudo
nahan numidang athiengbada luksek tipi mandal gi manungsana leiba kaurut khuna thokibani makoina ki akan manungsit ka loinana nong kana surakpadigi lomi singadu sangsing adu gi makhada sangjapam laudun lakhi adubu khanghaudana sangsing adu telakpadigi lomi mari khudak sibaga loinana atopa ohumna soki haina fongdokladuna official singduna ki asokpa singdu Karimgarda leiba hospital amada pukhatkre thaudoktugi matangna hauzik thigatpegi thabak sathari hainasu makoina fongdokli UKNA gi lieutenant ama nongmai ga kona na fare Assam Rifles ama sim Chusampur police ki apunwati mamana sathaba operation da su sana daba koki lal holup UKNA United Kuki National Army gi lieutenant ama khulai ka kona na fare hari UKNA gi faraba adugi maming na lieutenant Simon Lan Haukip say kungani to apok gaming tangko ngam haukip kawi Ainu jang village Chusampur district gini hari police tagi phangba paw magi matungina di hariba nahan hengle police station ki manungsan ba M Songel village ta Assam Rifle Chusampur district police ki apun mati mamana sathakibo operation da haukip asi phaki bani Sina kaithel gi khunja sunga protest sathakri Koki narco terrorist na misa miyam na nongmay amadi bomb kapsin na mihat mi puncha thaba khunja sing yum dagi mapan thoktuna pam amadi phamna satuna thabak suba nomba yadaba amadi angang sing school satpa yahandana lairibasi atuba matamda Manipur lenga na miyeng sangduna koki militant sing gi mathakta akan mathabak lokatuna miyambu ingna signa leiba phangalu haina sina kaithil gi tangkul nupi sing na makoi gi khul gi gate manakta miyam gi wakat mi pham pang thoktuna protest satakri Protest adur saruk yakibi nupi amana hakibada aikoi ingna signa leijaba pami khunja misa miyam gi hak ikai komno misam singi masata nongmay amadi bom kapsin bada sinariba koki militant sing pharaga logi matungina akan baserak pi gadabani trong lawbi amadi imphal urkhul lambi gi TM kasom kul gi mihat yaningdi thaudo adur siena khiba miyoi sing phaduna logi baserak pi gadabani Central Security Force amadi State Police na khulsi de attack sa tharakiba mara leibising atuba matamna phaduna serak pi gadabani khunja misam singi hingbigi hak phangalu aikhoi tangdu leitapa punsi pami loinana Naga gi area da leiriba sugi camp sing lautho uhaina su phongdokhi Sahi sigi manung da IDP sing mayum da hanjin hangani koki militant sing laksin gani Govindas Kontausam Bisnupur district ki turbung da gilanje naraktu no oinam gi thambal mari college ta hangli ba relief camp da laiba IDP Wangjam Prems in a center amadi state langana koki narco terrorist athuba da lakshalu IDP sing mayum da hanjin halu hain haukiba ni to ka ba numiti sangsilakhiba sara henmegi khongjang si home minister Govindas Kontausam na khongjang sangsiliba mafam sida laktuna wari sanabada yanaba purakpadi gi khongjang du hando Govindas Kontausam na sahi sigi manung da IDP sing masa gi mayum da hanjin hanana ba madi koki narco terrorist sing laksinana ba honaragani haina thajaba pibadagi sara henbagi khongjang asi handokhibani hari Home Minister gi khongchas sida oinam gi MLA Irengbam Nalini Bisnupur district ki deputy commissioner Puja Elangbam amadi Nambol PS ki OC Aribam Nabakumar Yorokhi hari Yanaba purakpadigi masa son tharaba W Premjit oinamgi PIC da pukhatuna treatment tawki makataba treatment tawnanaba Imphal gi hospital amada pukhat khriari Chusampur Meetei United Committee gi ko convener na baning thousand na phungdokibada sara henbagi khongjang sangsiliba mafam sida Home Minister Govindas Kontausam laktuna wari sanabada taliba demand sing thabak to onthoknaba athuba thabak pekhatlagani haina thajaba pirakpadigi khongjang asi handokhibani haikhena su paw sida makhatana phungdorakli